Mayam ngasidi mayam da yamna kanagadaba topic ama puduna lakjare adudi mayam aina ngasi haijadorise Peruk ki matangdani ko aikoina Peruk haira khangnaba aduga Centella Asiatica haina su khangnaba pambi asina aikoigi haksangda kari kanaba pi kari kana hali haibdo mathang mayam da haijarake aduna video asi loi phau yengbiyo mayam Peruk ki kanaba se yam gri ko adu kharadang panjarabada ahambada koigi memory power se yam hengarali haibadi brain diawa neuron nursing active yam to haleba aduga masina khoigi memory power se yam na fagrahali aduga ani shubada unsagi ana pau phali aduga skin phajatholi uring thungba maina pokpa amadi singa sabna pokpada tainaba cream phau market ta phangle aduga ahum subada ya ta susinba amadi mochinba na chingba phali mari shubada Haksang waba, chokthaba, haksang yamna kankhalali, manga subada, jaundice naba, heart ki anaba leiba, asthma naba, cancer amadi, diabetes ki anaba phawda phanbada mateng yamna pangi. Aduga mayam taruk subada mit nungaitaba, hagajaba, mit ubo watpa amadi mit ka mari leinaba anab sing phabada yamna mateng pangi. Peruk te yawba yamna kanaraba nutrients sing khara pallabada iron, calcium, vitamin A, vitamin C, mineral salt, protein, lipid, fiber, carbohydrate, amadi amino acid singba masida mayam yauri. Aikoigi hakchang ingthanba amadi pothahanbada mateng pangba machaksu sida yauri. Peruk ase aikoigi hakchangda e yamna hapada mateng pangi haibadi hemoglobin gi chang yamna hengarhali. Ahambada mayam aikoina memory power hengatnaba Peruk asi mato karamna sijinagadage haibdu haijarange Peruk asi aikoina phajana chamthokpira matungda nungsada phajana kanghanbirani aduga grinder da phajana mafon tana takhaibira matungda Peruk ki mafol ado chamas ama lobirani aduga khoi chamas ani aduga khoi singlum saba glass ama natragana songong glass amada hapiraga phajana naikhaibiraga nomada anirak Thakkaneba haibadi ayukta ama thakpirani aduga numidangda ama thakpirani aduga masi thakpasina aikoigi memory power se yamna hengathali haitare aduga anisubada Peruk ki powder se matam khara toothpaste oina sijinaba taragati aikoigi yada susinba aduga mochinba phali aduga yamna aikoigi yari yakhong se yamna cheshalhali mayam aikoigi iramdam landam sida ipa ipugi hangdaktagi Peruk ase yamna pamna duna chana duna la jinja mo oina hojiksu cha duna la iko aikoina Peruk asigi matangda yamna hena khangjiludrogasu researcher singna thijinbadagi maru oina hidak semada yamna maru oiba machala mo oina hojik sizinari chahi kharagi mamangda Manipurda laklamba research tawba misak amana koigi Peruk te yawba kanaraba machal sing asi khangmadagi mahangna Peruk amadi atai machal sing haibadi Manipuri haikru sibakthon juice Manipuri nungari na singba machal mayamna semba The Science of Peruk Sibakthon kauba dietary supplement ama mayamna seasonary haiba hida asi seasonabda chakhau naba nungjang thungba diabetes angang khaugi anaba singli nauri sonba asthma hau kan pangamdaba BP wangba amadi arthritis na singba anaba kya phali haina mayam phondong naragli hida si ai hoji si samaksu seasonary ko mayam sin leire Peruk se ai hoji si samaksu seasonary mayam ubri biyo mayam si gi Peruk bottle ani ai thakpa loijakre ahum suba thai ai hoji phaugi oina ai sada kana bakra mayam da haijarange mayam aize video editing tawo matamda pungai ma hena phone paisala taragadi mitche am nungai taba kogi chiklakpa khopa mayam ma thengnei bako ado sigi hidak se thakpadagi aina phone yengba matamda punga maga yengthoki baje haidi video editing tawba kanda punga ma hena editing tawba adagi punga phajalak baje mitda aingonda yamna nungai rakpa hanagi toromba mayam da changes mayam ma lai haidare yam phagat le haidare aduga mayam aije sinus su layebako sinus se adum horaga leibadi nataba amu marak ta yam nungai taba phawebako aduga sigi bottle Peruk bottle se ani thakra matungda aigi isada
sinus ko yamna nungairak pa phawbado oyeba aduga mayam khong hambasu yamna nungaihalle aduga mayam makha tadringida disclaimer amatang madudi hidasigi company ga aiga karigumba mari imta leinajade aduga promote tawsu leijade aigi yungi inamana aigi ingonda isada nungaitabase sise hidak se piruk se mayam na su yamna phai amadu phai hainabdagi ingonda Anda thaga tangdi yeng si na aingonda sumaina pause pirakpadagi thaga yeng bane buko adu mayam aingonda yamna nungai ba kana ba habda phange aduga mayam yam maroi ba thamjarange habdi siki perukse ai site gi oina di yamna pi ba angang amadi mirol bising di oina di recommend tawjade hare dudi mayam piruki matangda kanabasing mayam punna khangminarabanina ngasi di video se loishanjarage aduga ai ngasi video sida mayamna khara khaji kanabo idaragadi ai support tawbiramo like share subscribe tawba kawbirangano adu mayam comment su tawbiramo mathangi video da mayam puna thengarase